Buffer zone lansilakpagi aphapata teksak puroi haina kotuna phongdorakhrei constitutional amasung political gi oiba waroshin ama puraktriba phawba Manipur da ingtapa phibam lakhanba mapung pharoi amade tampaki mioisingna buffer zone lansilakpada tholakpa aphapata gi teksak puroi haina committee on tribal unity kotuna phongdokhrei lobasina thadorokpa serol amana hai buffer zone ngaktuna thambagi phirep haujiksu hongdana leiri Buffer zone asi singi area da lairiba singmi singbo ngak senanabagidamag semkhibane Kuki amasung zo phurup seng haukiba kumja 2023 gi May 3 dagi thorakliba irang asigi setheng nangduna lakle haire Sarangnaba phiba mayong nariba state amada Prime Minister Narendra Modi na lusingba BJP na lusingba state asida popular government ama atenba mityengda electoral gi wakhalona lamjinglaga semki haina palladuna thawong asida Kuki amasung zomi phuruki political economic amasung security gi wafam thoksade haire committee asigi matungina Kuki amasung zomi singi MLA singna tampakta leiriba makhogi mar mapang singa anauba government ama semba asida mateng pangsile hana palladuna Kuki amasung zomi gi miyam gi mihut singna makhogi credibility manghanbata natana makhogi tongge political gi laibak haujik leiriba union leadership asida sina thokpaga manare haba wafam thamlakle Makhogi oba matam kuiraba demand adu gi matang da committee asina hai India government Kuki amasung zomi kangloki miyam gi demand asigi political gi oiba waroshin oina legislature yawa union territory ama semdri phawba Kuki amasung zomi phurupta Meitei singa namduna political gi oiba waroshin porakna ba namduna honaroidabane committee na natraga civil organization amatana Imphal tampaki miyosing misambu oirabasu political gi oiba miyosing oirabasu buffer zone lansilaga Kangpopi phawduna chathok kasin tawbada madugi thorakpa aphaphata teksak adu puba ngamloi haide mase Imphal dagi mayam thadoklaga lanjana rakhiba Kuki amasung zomi miyamgi awabasing asigi waroshin poroktriba phawba khongpham hongloi haina kotuna makha tana phongdorakle CM Khemchandga Home Minister Amit Shah ga unakre ingtapa hanjilakna bahonabada pangba yaba mateng punamak center lengakna pangga hana Amit Shah na phongdokre Minister Yumnam Khemchand ngasi Nuthal Union Finance Minister Nirmala Sitharaman amadi BJP gi National President Nitin Nabin unaragane makata da Union Minister Singh unaduna Manipur gi oiriba phibam da pangba yaba mateng sing pangbina bataksan ga dawre haujumaki oina de Minister Expansion tawbagi sabchaba wafam khanadre Minister Khemchand amadi mahaki kangbu thasi kun ga manga phawba New Delhi da laitharaba yari haire Minister Yumnam Khemchand ga Home Minister Amit Shah ga unaduna Manipur da thoklepa crisis asigi matang da wari sanakre wari sanabadu da Home Minister Amit Shah na Manipur da ingtapa hanjilakna bahonabada center lengaki maikaidagi pangba yaba mateng punamak pangani haina thajaba pirakre Thasigi marida Manipur gi Chief Minister oina wasak laukraba matung ahanbo oina Chief Minister Yumnam Khemchand na ngarang Home Minister Amit Shah ga unaba aduda Deputy Chief Minister Nemsa Kipgen amadi losi di kosu sarugyake Home Minister Amit Shah ga ahanba oina unaduna wari sanaba aduda Manipur da thokliba crisis asina maram oiduna tongan ba kanglo phurup singi marakta leiriba thajanadaba amadi ayat apanasi matau karamna thajanaba amadi nuksi sananaba gi lambida hanjalakna bagi matangda kupna wari sanake thasigi marida Yumnam Khemchand na Minister oiduna senkriba leba asina ngasi phawba Manipur da ingtapa tangdolai taba hanjalakna ba honaduna sakhat ba khunai amagi lambida khumang yangsinna sangsinba ngamnana ba paikhalakba tongan ba thausil thaurang singi matangda kupna Home Minister Amit Shah da Minister Yumnam Khemchand na marik chumna pawdongke Minister Yumnam Khemchand gi wafam singmona taro matung da Home Minister Amit Shah na Manipur di makpok thongba lusingba ahum asigi maphamda Center lengaki maikaitagi lamdam asida ingtapa hanjalakna bahonabada mathau taba pangba yaba mateng punamak pangani Manipur da mahausagi matawbom ingtapa lambida hanjalakna bahonaduna Center lengaki maikaitagi Manipur bu saukhatpagi lambida komang sauksin sangsin bangamnanaba mathau taba tengbang sing mateng pangani hana thajaba pirakhe tungda Manipur da thokliba crisis asina maram oiduna ngasi phawba lanjanaduna leiriba IDP singbu rehabilitation tawnanabagi matangda Manipur lengakna akhanaba thaurang thausil paikhatuna honanabasu Manipur gi Chief Minister Yumnam Khemchand amadi Deputy Chief Minister Nemsa Kipgen amadi losi dikho da Home Minister Amit Shah na pawtak pirakhe haire 1949 lagi akhoi niraga saraglibane haina RK megena phongdokre sudatuna thambiba phibam sida haurakliba angang singda ningtamna wakhal khanba ngamlaktaba horen kari chagani kari set kani haiba ngamlaktaba polomna nalle amaso kumja 1949 dagi leba sida tin khibadagi ngasi phawba akhoi niraga sarakle haina social activist RK megena phongdokre
ngarang Democratic People's Front DPF na sinduna lamphel da leiba Tantha Police Cinema Hall da pangthokhiba short film Contest 2025 ki manamathum yenthokpagi thoramda athoiba mitunglen oikhiba RK Megena wafamjing asi phongdokhibane mahana makha taraduna hai aikhoigi lomi sinmi singna nomagi suraga saba chara taliba ngaktani nomagi lamdam ase missing hengalappaga loinana aikhoigi puwarida amukta thokhidriba hatna sunaba kya mayawnari asiguma phiba masida aikoina wakhal tanabagi matam oire leibaki thodang lobada film puthokpa khangnatuna leibak semningbagi ihol adu film da puthoknaba honagadabani ase film puthokliba asigumba leibaki damang matam pumbada saruk yabiyo haukiba sahi ani makhai sida Manipur da khondaduna laminarakliba phurupsingi marakta hana sunaba kya thokre mangtakpa kya yaukre tangai phadana politics saibasi yaudaba yadabana politics tawriba singna leibaki dama khallaga politics tawrabadi leiba ase hena saukhatpa ama oigane Democratic oiba movement ama sagatpada politics ki thodang yamna chawi lairaba ina khunba lomi sinmisu Democratic oiba movement amada yauksinba tangai phade amasung politics tawribani haiduna hanthapa thakta politics tawroidabani haina suphongdokhe Imphal Airport dagi layengba chatkhiba MLA Balte gi haksang Mizoram da purakre ngasi numidang athengbada Churchanpur yorkani haidi MLA Bungjagan Balte laikhidabada Meitei Society Churchanpur na thamosona awaba phongdoraklei May 3 2023 dagi Kuki Josingna akanba lan horokhiba numit nini chanba May 4 2023 da matamadugi Manipur lenga ki Chief Minister na pangthokhiba High Security Meeting amada saruk yaroraga masagi yumda halakpagi lambida sakhangdaba miyoshingi mob amana chathakhiba attack ta sokpadagi makhatana thasigi nipanda Manipur lenga na thorang tauba air ambulance amada Gurugram ke Medanta Medicity Hospital da layeng nabagi tamak pukrabasu layeng sang aduna kanba gamhaudana laikhidraba MLA Bungjangin Balte ge haksang Imphal Airport phauduna mayumda purakpagi mahutta Mizoram romda purakhai thaudodu da mahak phibam lura soktuna Delhi gi tongan hospital singda chahi anirom layeng lorba matung khara phagalaktuna April 19 2025 ta Churchanpur da leiba mayumda halakhibane adubu thasigi tareta khanghauduna shor honba ware harakpadagi Churchanpur District Hospital da pukhatke mahaku layeng sang aduna panthadana ICU da thamduna laikanakhe adubu mahaki phibam lusilakhodagi Chief Minister Y Khemchana lusingduna air ambulance ama thorang taru matung thasigi nipanda Imphal Airport tagi Gurugram gi layeng sang asi tamna puduna layeng lakhibane adubu layeng sang aduna nahanungthin pung 2:18 tarakpada mahak laikhidra hena phongdorakhibane adum moinamak na seyo angaba pung ahumlom tarakpadagi hauduna mahake haksangbu Churchanpur gi Dorcas Beng da leiba mayum tamna Aizol dagi tuibai thonglanduna purakadawre Aizol dagi Churchanpur phawbuki Sinjol da leiba Zomi Youth Association gi hall da ngaseyo pung 9 dagi pung 3 phawba condolence meeting pangthoktuna aroibai kai khumnabo utkane adugo mathang phaitong khajang sungtuk mualpheng jialkhai baifai mualna singba khulsing phawduna lakane hariba khulsing asida sumahaki maphamda aroibai kai khumnabo utpaga loinana mahak masagi assembly constituency oiriba 56 thalon SD constituency da ngasi pung 13 ga minute 10 rom tarakpada thungani mafam asida numijungu phawba saklen ama yauna mahaki haksangbu oppugi thoromga loinana ikai khumnaba amasu awaba phongdokpugi thorom sing pangthokani haide Porompat ki DC road salak sare chatpham thawpham khangdre haide Imphal District Headquarters Wariba Porompat DC Road Haina Khangnaba Lambi Salak Sare Mapu Pandaba Lambi Amagumna Laibana Mahairoi Amasung Miyamna Sathoka Senda Lambi gi accident toina thokpa yauna sauna khudong chadaba mayakna de hari Porompat ayang pali crossing dagi hauraga top khonang khong makhong phawbu kilometer ani makhai dagi kilometer ahum rom phawba sangba Porompat DC Road ki lambi saru ase Imphal District ki oina yamna maru oiba lambi ama oirabasu matam sana laga na nikthina miyeng daba masung mirai biba lambi ama oina leirakle department kayagi marakta ningthina coordination lainadabagi mami Porompat DC lambi da chauna uba phangle PWD na Porompat DC road lambi gi kongkut khara semjunba hawrakpa matam ikui kuidana PHC digi thaknaba ising punabagi pipe phumbagi takhai ki mafam sing nong hajinduna semjunba amuk hawrakpaga sewerage project ki pipe phumnaba takhai ba amasung ahoba makhul Phat nama komjau kya muk tawkhai dura leide
Porompat DC road lambi gi sarukta hauji Porompat water supply dagi miyamda thaknanaba ising piriba pipe kaya laidungda kaiba amasong hobana manam oiduna mafam kaya da ising ifut thoraktuna lairibasing asisu PACD loisangna ningthina semjinbibagi mami uba phangdre phibam soglaba Porompat DC road lambi haukiba sahi 2025 ki December tha phawbagi manungda semjindrabadi lambi asida ban chatharagani haina Porompat DC road lambi da laiba club singna hai lainga ki maikai dagi lambi asia thubada semjilagani haibagi thajaba pirakpadagi bangi khongjang chathagani torambadu handokhiba laikhrabane lainga ki maikai dagi Porompat DC road lambi asi semjinnabani haiduna sewerage ki pipe phumnabagi komjau kya ayang pali road crossing manakta Porompat police station mamangdagi hauraga mafam kya da haukiba sahi 2025 ki December tha losilamdai dagi hauna komjau kya tawkhai ki sewerage ki komjau kya broken machine sizinaduna tawkhairaga phaglongna khajinduna matang kuina thamlakpa miyamna unakhi hairi loina miyoi kyana pendabagi wakat phongdoknarakliba singga manungda kongpaldagi college tamlibi nupi macha mana hai numit khudingi mahana passenger auto rickshaw tongduna college satpada litliba furit angawwa du upulna maram oiduna mathak amuk hana litpa yadre phiro sunaba honabada awaba oire upulna maram oiduna lok thongduna nanabagi chawraba maram amasu oihale hari maramaduna Manipur lega kamari lainaba official singna Porompat ki lambi asi athuma tamda semjinbiyo lambi asi phawduna numit khudingi office kariba Imphalis ki deputy commissioner amasung superintendent of police Imphalis ki maikai dagi mari lainaba lainga ki official singda taksenduna lambi asi athubada semjinaba honabada mateng pangbiyo haina college ki mahiroi nupi macha duna phawdorakhe ngarang Asian Hospital da nongmai kapsilambagi makha taba akupa warol thamjare nungthil popop ta Asian Hospital da ngarang nongmai kapsilam lai ngarang nungthil pung 3:10 rom tarakpada kwake thel da leba Asian Hospital da sakhangdaba singna nongmai maru ama kapsilam lai thodo asigi matang da layeng sang asigi media coordinator bobo ningthaujam na hai layeng sang asigi third floor gi patient manga laidiba general ward female gi maning thangba thonau da nongmai maru ama kapsilakibane thodo asigi matang da layeng sang asigi media coordinator bobo ningthaujam na hai layeng sang asigi third floor gi patient manga laidiba general ward female gi maning thangba thonau da nongmai maru ama kapsilakibane thodo asida media amta sohaudre adubu thonau gi class tadi nongmai maru panbagi ahoba makul ama leiram khi haire thodo asi nongmai maru asi kanana kapsilambano haiba chapchana khangdre thodok thokpham da kwaketel OP gi team ama laktuna yengsin khibaga loinana ana ayexing layeng jari balayeng sangasida nongmai kapsilambagi thong akanamong di yaning di haiba loinana mori lenaba singna thodo asi matang da miyam da sengdok pira u haike Dibrugarh da pairakpa Indigo flight Imphal airport ta takre hari Ahmedabad tagi Dibrugarh tamna pairakpa Indigo flight Imphal International Airport ta oina pairaklaga takre puna passenger samaga nifumari puba Indigo flight 6E6457 adu Ahmedabad tagi Guwahati phawraga Dibrugarh da pairakpane flight adu ngara ayuk Lokpriya Gopinath Bordoloi International Airport tagi pung 10 kunda pairaklaba matung Dibrugarh da ayuk pung 13 da tagadabane adumano flight aduna Dibrugarh Airport ta taramdai da upful puba akanba nuksit silakpadagi airport ta visibility walakpana Imphal International Airport ta thaidokraga pairakhibane flight landing tawbada soingam thoktana taba yabagi minimum stage hall level adugi makhada leiba amasung visibility hantarakpadagi flight adugi crew na khwaidagi nakpa amasung hena khudong chaba mafam thibada Imphal International Airport ta landing tawkhibane hairi Dibrugarh Airport ki director Sangajet Sana high flight adu asoingam yaudana landing tawbada sangba visibility adudagi yamna hantabana flight adu landing tawbada khudong chadabadagi Imphal da oina pairakhibane flight thaidokiba adu maduda tongnaba passenger sing amasung crew sing adu asoingam thohandanaba lawrakpa khongthangni opul puba nungsit adu khara taptharakwa amasung visibility hengalakpadagi air traffic control flight adu pairakpa yabagi ayaba pirakhe tongda flight adu Imphal Airport tagi paikhaba matung nungthil pung amaga minute kun taba matamda asoingam yaudana Dibrugarh da landing tawki hairi Afghanistan ki ngamkhai area singda Pakistan air strike tawbada misam kya sikre hari
Nakalambromdana Pakistan Pongdorakpadadi, terrorist Humudra Hatkre and Pongdorakre, Pakistan Galonaba Afghanistan areas in the Pakistani forces na akan ba air strike over the Afghan mission Kiasi Kre Amasung Atopakiana So Krehana, Pawi source Amana Hairi, Pakistan de Makoina target Taukibama Pumsing the terrorist groups in Ki side Tani Haina claim Tauri Adobo Afghan Sarkar na de Misam Sing, Kundaba Mapamni, Misam Kiamarum Si Kre Amasung So Krehana Pondoke, Pakistani source Amana de Makoigi attack the terrorist Humudra Rom Hat Krehana Pondorakle, Garangahing Makoina, Nangarhara Masung, Paktika province the Pakistani forces na Makoigi Misam Sing areas in the bombing Taukre attack at the Nupi Amasung Agang Yauna, Misam doesn't Kiasi Kre Amasung So Krehana Afghan Sarkar gi spokesperson Zabihullah Mujahidina Pondoke, Operation Sathak Krehana confirmed Tauruduna Pakistan gi Information Minister Ataullah Tarana social media the target give a post some of the Pakistana intelligence ki power yumpam oiduna terrorist game amasung lot pam taretta target tau Craig Madu Pakistani Taliban Tehrik-i-Taliban Pakistan amasung makoigi affiliates singing actan hana pongdoke airstrike adudai kui dana Islamabad ta labor mok some of the suicide attack tauduna mi kuntrama toy hat kiba amasung samaga hompu hemena sohan kiba Islamic State terrorist group ki affiliate amogi side su yaw ki haina tarana haike US की प्रेशर द ईरान नोंजगदब नते हाइना मासूद पेजेस्कियन फोंदोख्रे न्यूक्लियर की लमदा वारी सानाबद US की प्रेशर द ईरान नोंजगदब नते हाइना लेबा अदुगी प्रेसिडेंट मासूद पेजेस्कियन फोंदोख्रे US प्रेसिडेंट डोनाल्ड ट्रम्प ना तेहरान पाखलगलब न्यूक्लियर प्रोग्राम की मतंग द वारी सानाबा सिद यासिनब पुरक्त्रबदि लांदागनि हाइना किहन खंगनबगी वाफम सिंग फोंदोख्रब मतुंगदा ईरान की प्रेसिडेंट मासूद ना महाका फम्मानब अमेरिका की प्रेसिडेंट ता सेक्शन वारोल असि थमखिबने गब द US अमसुंग ईरान की मरक्ता उंखनबगी सांग हानिंगाय लेतना वांखलकलिंगि सेरा अमसुंग US ना मिडल ईस्ट द एयर कैरियर अनि अमसुंग मसिंग यामलब लान की जेट सिंग थाजिंदुना लानमिगी थावनांग तौख्रब मतुंग प्रेसिडेंट मासूदना लैबासना खुदोंसादब किया मायoknarabsu US द नोनगदब नते हाना फोंदोखिबने ईरान की पैरालंपिक टीम द इकाई खुमनब उत्पत थौरममदा वांगांगलदुना प्रेसिडेंट मासूदना मालेंगे मपांगत कल्लब लेबाक्सना पांगदबग लोइनना नामदुना अखोइगी ngak नोनब होनरक्लबसु अखोइना कैदोंगैदा चंगजगदब नते खुदोंथिबा कियादा नाथैदुना सियनगदब लेबाक्सु नते हाना प्रेसिडेंट मासूद पेजेस्कियन सेक्शन वारोसु थमलखे नुमित अमतदा पुन्ना लुहोंगनब सेम साबा लोरब मचिमनाव सुसाइड तौदुना सिजख्रे हादे राजस्थान की जोधपुर नुमित अमतदा लुहोंगनब सेम साबा लोरबा नुपी मचिन मनाव सुसाइड तौदुना सिजख्रे हादे लाइखिदरब मचिन मनाव अदु शोभा सही कुनगमंगा अमसों बिमला सही कुलुमदोइने मखोय अनिमक प्राइवेट स्कूल अमदा ओजा ओइना थबक तौबने इमुंग मनुंगी मियोय सिंगनदि मचिन मनावगी मिसी असि सिंगनदब ngamde अमसों कनागुम मियोय खरगी थविनसिन ओइगनि हादुना पेनदब फोंदोखे थौदो असigi matangda थिजिनबगी प्रिलिमिनरी इन्वेस्टिगेशन रिपोर्ट न फोंदोरखिबदा मचिन मनाव असि हु ओइबा पोसक अमा चासन थक्सिनदुना सिबा ओइगनि हादे अदुबु कमदौना सिखिबनो हाइबगी सबसाबा रिपोर्ट टी पोस्टमार्टम रिपोर्ट लाखलबा मतमदा खंगलगनि हादे सोबा अमदि बिमलागी ममानदि मचिन मनाव सिखिबसि मपा अमसों मपागी इमुंग मनुंगी मियोयसिंगना अकनबा प्रेशर पीदुना हाइना सिंगनादुना नमफुदा लुहोंगनबा होनबदगी ओइगनि हाइना मरा सिखे पुलिसना मचिन मनावगी ममागी वाफमसि इन्वेस्टिगेशन की सरुक अमा ओहनखिबगा लोइनना अननेचुरल डेथ की केस अमा रेस्टा तौदुना मका तारा थिजिनबा हौख्रे हादे